ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈꯤꯕ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯃꯥꯜꯗꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 8ꯀꯤ ꯍꯦꯔꯣꯏꯟꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯡ ꯕꯣꯜꯗꯔ ꯄꯨꯗꯨꯅ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯃꯥꯜꯗ ꯇꯝꯅ ꯂꯥꯛꯄ ꯇ꯭ꯔꯛ ꯒꯥꯔꯤ ꯑꯃ ꯉꯔꯥꯡ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁ (STF) ꯕꯦꯡꯒꯜ ꯄꯨꯂꯤꯁꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 8ꯀꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗꯒꯤ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯃꯥꯜꯗꯥ ꯇꯝꯅ ꯅꯨꯡ ꯄꯨꯔꯒ ꯂꯥꯛꯄ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 12 ꯄꯔꯤꯡꯒꯤ ꯃꯥꯜꯗꯥ ꯌꯧꯒꯗꯕ ꯄꯥꯟꯗꯨ ꯃꯅꯥꯛꯇ ꯕꯦꯡꯒꯜ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯍꯧꯈꯤꯕ ꯃꯦ 21 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯝꯕꯔ 4 5.605 kg ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯀꯦꯠꯁꯤꯡꯗ ꯍꯥꯞꯂꯒ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠ ꯃꯈꯥꯗ ꯂꯣꯠꯁꯤꯜꯂꯒ ꯄꯨꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯛ ꯒꯥꯔꯤ ꯑꯗꯨ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯃꯥꯜꯗꯥꯒ ꯃꯌꯥꯗ ꯂꯩꯕ ꯀꯂꯤꯌꯥꯆꯛ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯕꯦꯡꯒꯜ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 8 ꯔꯣꯝꯒꯤ ꯅꯝꯕꯔ 4 ꯑꯁꯤ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯕ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯒꯥꯔꯤꯒꯤ ꯅꯝꯕꯔꯅꯆꯤꯡꯕ ꯕꯦꯡꯒꯜ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯦ 3, 2023ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛꯀꯤ CSO ꯈꯔꯗ ꯍꯌꯦꯡ ꯃꯦ 18, 2025 ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗꯦꯜꯂꯤꯗ ꯂꯥꯛꯄꯤꯅꯕ ꯍꯥꯏꯔꯛꯈ꯭ꯔꯕꯁꯨ CSO ꯑꯃꯠꯇꯅ ꯆꯠꯇꯨꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯕꯗꯒꯤ ꯍꯌꯦꯡꯒꯤ ꯃꯤꯐꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 18ꯇ ꯑꯣꯏꯅ ꯌꯩꯊꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯖꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ CSO ꯑꯃꯗ ꯉꯔꯥꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ SIBꯒꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯑꯃꯅ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ CSO ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ CSO ꯈꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯅꯕꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯆꯠꯇꯨꯅ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯤ꯫ CSO ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯉꯁꯤ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ-ꯖꯣ ꯐꯨꯔꯨꯞꯀꯤ CSOꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯍꯟꯕ ꯉꯝꯕ ꯊꯔꯗ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯥꯒꯤ 5ꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ-ꯖꯣꯒꯤ NGO ꯈꯔꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯌꯥꯎꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯄꯨꯊꯣꯔꯛꯈꯤꯕ ꯄꯣꯏꯟꯠ 6 ꯌꯥꯎꯕ ꯋꯥꯔꯣꯜꯗ ꯐꯥꯎꯕ ꯀꯨꯀꯤ-ꯖꯣꯒꯤ CSOꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯕꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯃꯤꯐꯝ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯔꯥꯎꯟꯗꯒꯤ ꯃꯤꯇꯤꯡꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯤꯟꯕ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 10ꯗ ꯒꯚꯔꯅꯔ A.K. ꯕꯂꯥꯅ ꯎꯈ꯭ꯔꯨꯜꯒꯤ ꯁꯤꯔꯣꯏ ꯚꯤꯂꯦꯖꯀꯤ ꯍꯦꯔꯤꯇꯦꯖ ꯄꯥꯔꯛꯇ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯒꯗꯕ 5ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯍꯧꯗꯣꯛꯄ ꯊꯧꯔꯝꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯄꯥꯎꯃꯤꯁꯤꯡꯕꯨ DIPRꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯁꯤꯟꯗꯨꯅ ꯇꯣꯡꯍꯟꯈꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯥꯏꯅ ꯊꯥꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯂꯣꯏꯁꯪꯒꯤ ꯕꯁꯇ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯃꯨꯠꯊꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ 4ꯁꯨꯕ ꯃꯍꯥꯔꯤꯖꯃꯦꯟꯠꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯄꯒ ꯂꯣꯏꯅꯅ ꯀꯣꯀꯣꯃꯤꯅ ꯗꯤꯃꯥꯟ ꯑꯅꯤ ꯇꯛꯁꯤꯜꯂꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄꯗꯒꯤ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯗꯦꯜꯂꯤꯒꯤꯗꯃꯛ ꯄꯥꯏꯈꯤꯕ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯒꯚꯔꯅꯔ ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ P.K. ꯁꯤꯡ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯒꯚꯔꯅꯔ ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯅꯤꯇꯤ ꯑꯥꯌꯣꯒꯀꯤ ꯃꯤꯐꯝ ꯑꯃꯗꯁꯨ ꯁꯔꯨꯛ ꯌꯥꯔꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯈꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ P.K. ꯁꯤꯡꯍꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯒꯚꯔꯅꯔꯗꯤ ꯊꯥ ꯑꯁꯤꯒꯤ 13 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ KIAꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯀꯥꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯥꯔꯃꯤ KIAꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯁꯤꯖꯤꯟꯅꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅ KIAꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯅ ꯎꯃꯪꯗ ꯀꯥꯏꯗꯨꯅ ꯇꯥꯁꯤꯟꯕꯗ ꯃꯤꯑꯣꯏ 19 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ KIAꯒꯤ ꯀꯔꯅꯦꯜ ꯅꯣ ꯕꯨꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯁꯤꯌꯨ ꯇꯥꯎꯟꯗ ꯂꯩꯕ ꯏꯟꯐꯦꯟꯇ꯭ꯔꯤ ꯕꯠꯇꯥꯂꯤꯌꯟ 56ꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯕ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟꯗ ꯑꯃꯗ ꯈꯥꯝꯗꯨꯅ ꯊꯝꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ KIAꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯅ ꯕꯥꯃꯣꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯀꯃꯥꯟꯗ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯥꯟꯃꯤꯁꯤꯡ ꯊꯤꯟꯗꯣꯛ-ꯊꯤꯟꯖꯤꯟ ꯇꯧꯕꯇ ꯅꯠꯇꯅ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯊꯤꯟꯗꯣꯛ-ꯊꯤꯟꯖꯤन ꯇꯧꯏ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨ ꯁꯥꯏꯕꯨꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯇꯥꯟꯕ ꯊꯧꯔꯥꯡ ꯇꯧꯕꯗ ꯁꯣꯏꯕꯗꯒꯤ ꯄꯣꯛꯈꯥꯏꯈꯤ ꯍꯥꯏꯔꯤ꯫ KIAꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯒꯤ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯎꯃꯪ ꯑꯗꯨꯗ ꯃꯩꯅ ꯆꯥꯛꯄꯒꯤ ꯁꯛꯇꯝ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯅꯛꯄꯗ ꯀꯦꯞꯇꯦꯟ
Mo Hedung haiba Myanmar hunta lanmi ki hakchang amasu thengnaki KIA na Irrawaddy news ta phongdorakpada Captain Myo Hedung tharaga asi hakchang taraga mapan phangma ngamle amasung khulai taraga mari su phangle mioi taraga nipan di maina chakrabani na masak khangdokpada awaba oire kumja 2021 dagi hoduna Myanmar hunta lanmi na lengaglakpa matam dagi hunta lengaki aircraft manga KIA na mangta Hatkhre kumja 2021 gi May dasu KIA na Myanmar hunta lengaki Mi-35 combat helicopter ama kapthaki hairi na thabadagi flight ama ka toy thokre nonglei nusit tamanga sire Delhi dagi Srinagar tamna pairakpa Indigo gi flight 6E2142 ngarang numidang waram Delhi yaudringai da akan manonglei nusit thengna duna plane adugi flight path ta chawna kudongcha daba mayok na halingai khangawdana nonglei nusit aduna lane yarak tuna flight aduda chawna ka toy thoan khre hairi khangawdana lane na flight aduda tharakpadagi flight adugi crew na Kudakta lokhutpam thokpa action lokhatuna flight adu thaidokna bahonaki Indigo gi flight adu uchinna china Srinagar da thungki adubu plane adugi nose ta chawna ka toy thokibada natana body dasu lena thabagi mafam kaya uba phangki thaudo aduda so apandi yaukide hairi amarom da ngarang numidang waram Delhi NCR region da churakhi bakan manonglei nungsit na maram oiraga u kaya marufukhi yumdagi paithorakpa polam kaya na Khamduna leiba gari singda kaya toy thoan kiba amadi electric pole kaya tuhan kibana chawna kudongcha daba maihok na hanbada natana Hairiba thodok sing asida miyoi manga lekhidre hairi akan manonglei nungsit aduna Delhi gi metro service su matam khara lefanki tongan ba operation da Maoist Gungata Red Naksan lalhauba ama terrorist ahum Hatkhre Cobra Commando ama jawan ani sire haukiba pung kunmari asida security force amadi mari leinaba authority singna tongan ba mafam da operation chathabada Maoist amadi Naxal lalhauba yauna terrorist kaya Hatkhre Operation sing asida Cobra Commando ama yauna security personnel singi maikei su asi ana yaukre hairi ngarang Chhattisgarh gi Nayanpur district security force singna operation chathabada Maoist ki general secretary Nambala Kesba Rao Elias Basaraju yauna lalhauba kungatare hatkhi operation aduda Chhattisgarh gi district reserve guard ki jawan ama sushiki ngarang thokiba thaudo asi tharaga Chhattisgarh da chaliba chahi asida hatkhiba Maoist lalhauba gi masing chani sukre mamang chahi da Maoist lalhauba Chani gataraga mapan hatkibani amaromda ngasi Chhattisgarh gi Sukma district ta operation chathabada Naxal lalhauba ama hatki operation aduda CRPF ki Cobra Commando gi personnel ama siki hauji mafam aduda Cobra Commando singna makhata na operation chathari Jammu and Kashmir gi Kishtwarda ngasi security force singna anti-terror operation chathabada terrorist ahum hatpangamkre operation aduda Indian Army gi jawan ama siki haina White Night Corps na social media da phongdorakre operation Krasi haina mingthonba anti-terror operation adu Indian Army ki White Night Corps na Kishtwarda leiba terrorist sing neutralize tawnabagi pandam da chathakibani operation chathaba horaba matung terrorist singa ayuk pung 3 taba matamda khuthongna rakhibani khuthongna baduda laikidraba terrorist ahum adudi Asif Ahmad Amir Wani amadi Yawarbad Kawi hariba anti-terror operation asi Pahalgam terror attack ki matungda security force singna South Kashmir da terrorist singi property thugaiduna akanba section tharang lokhalakpaga mari leinana chathakibani hairi AR na Myanmar gi UG tara hatkiba thakdo inquiry tawgadabani compensation pigadabani hairakle tha sigi taraga mari da Indo Myanmar ngamkhai paringa naknaba Manipur gi mafam amada Assam Rifles na khuthongna ba thodok ni haiduna Myanmar da base tawba UG group amagi miyoi tara nongmaina kaptuna hatkiba thakdo adu inquiry tawgadabani amasung pifam thokpa compensation Pigadabani haiduna kumja 2021 da military coup tawduna power lokthokhiba Aung San Suu Kyi na luchingba lengang na semba National Unity Government MUG na claim tawrakle haidi NUG haribasi Myanmar da military na coup tawraba matung pro democracy protector singna khusamna duna semkhibani thaudo adugi matangda AR na phongdokhibadadi laiba ani gi ngamkhai da chathariba sambal khabagi thabak ta ngamkhai lana changsilaklaga ayat papirakhibani makhoina hana khut tharakpadagi AR na so handuna khut thoknabada sibani haina phongdokhibani adumoina ma pawgi likhulasina haibada Myanmar pro democracy protester singna semkhiba NUG gi maikai digi Indo Myanmar ngamkhai paringda demarcation gi chayen abalairingai da sambal khabagi thabak chathadana haijakhiba leiki aduga laiba anigi marakta ngamkhai ga mari leinaba wafam singna mating pangnana bagidamak lepli haina su NUG gi Ministry of Foreign Affairs na aiba cherol ama oina fawba thoktuna phongdorakre hairi maram asina laikhidraba miyoi sing adu NUG gi arm wing oriba People's Defense Organization PDO gi lanmi singni hairakpaga loinana makoibu hatkibagi thaudo adugi matangda inquiry tawgadabani amasung India lengana pifam thokpa compensation pigadabani haiba wafam su phongdorakhibani hairi Governor na chair lauduna pangthokhiba mifam na Manipur haiba YSC season na ba yahandabani haiba wafam na sengba oirabadi Manipur thugaina ba hona bala longni Roses
ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯑꯥꯏꯗꯦꯟꯇꯤꯇꯤꯕꯨ ꯁꯤꯡꯅꯗꯨꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯗꯨꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯅ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ (DMCC)ꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ DMCC, ꯃꯥꯁꯥꯗ ꯃꯥꯏꯑꯣꯟ ꯑꯃꯁꯨꯡ UNIKS ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯗꯕ ꯑꯃꯗꯤ ꯃꯦꯗꯤꯌꯥꯒꯤ ꯊꯕꯛ ꯊꯧꯔꯝꯕꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯀꯜꯆꯔꯕꯨ ꯃꯨꯠꯊꯠꯇꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯕ ꯌꯥꯝꯅ ꯂꯨꯖꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ DMCCꯒꯤ ꯀꯟꯚꯦꯅꯔ ꯗꯥꯛꯇꯔ ꯁꯦꯔꯥꯝ ꯔꯣꯖꯦꯁꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯄꯥꯎꯃꯤꯁꯤꯡ ꯄꯨꯕ MSTꯒꯤ ꯕꯁꯇ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯃꯨꯠꯊꯠꯅꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯒꯚꯔꯅꯔꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ MST ꯕꯁ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯗꯕꯅꯤ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯂꯥꯜꯂꯣꯡꯅꯤ꯫ ꯃꯥꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯍꯟꯗꯨꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯍꯟꯈꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯏꯟꯗꯤꯌꯟ ꯃꯦꯞꯇꯒꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ-ꯁꯦꯟꯅꯕ ꯂꯥꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯃꯆꯦꯠ-ꯃꯆꯦꯠ ꯇꯥꯍꯟꯅꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏꯗꯕ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯦꯗꯤꯌꯥ ꯄꯔꯁꯟꯁꯤꯡ ꯁꯥꯐꯕ ꯑꯣꯏꯗ꯭ꯔꯦ, ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯔꯤꯁꯨꯕ ꯌꯨꯝꯕꯤ ꯑꯣꯏꯔꯤꯕ ꯃꯦꯗꯤꯌꯥꯕꯨ ꯑꯇꯝꯅꯅ ꯁꯤꯡꯅꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ, ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯍꯤꯔꯝ ꯑꯁꯤꯗ ꯁꯦꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯗꯗꯨꯅ ꯃꯤꯌꯥꯝꯗ ꯑꯁꯥꯎꯕ ꯄꯣꯛꯅꯕ ꯀꯥꯏꯍꯧꯕ ꯇꯣꯛꯀꯗꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯄ ꯉꯝꯗꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯌꯥꯀꯥꯗ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠ ꯁ꯭ꯄꯣꯟꯁꯔ ꯚꯥꯏꯑꯣꯂꯦꯟꯁ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯦꯗꯤꯌꯥ ꯄꯔꯁꯟ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝ ꯃꯅꯤꯡ ꯇꯝꯅ ꯆꯠꯄ ꯌꯥꯍꯟꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯨꯒꯤ ꯃꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯈꯤ꯫